ngasi gi malem asina chokholakpagi khongchatta asum wangkhalakli hariba khongthang asina wangkhalakpagi matung ina fattaba thodok kayasu lepa leitana adumak thogli asumna chokholakpagi khongthangda lakpasina angakpak thodok singsu lepa leitana adumak thokhigani kanagumba miyu ama sibada thodok adugi langla langjin puthokba ngamdaba habichisu angakpa thodok abani asumna hiram asida khang hairaba miyu kaya amana kupna theory kya puthoktuna maikei kya digi thirabasu hariba misi adugi kulu ama phoba puthokpa ngamdaba haibasisu angakpa mystery oiba wafam amani asumna mystery oiba wafam kaya ama prithvi asida lepa leitana adumak thokhigani asumna chahi 12 surabi nupi amagi sikhibigi matangda video asi semjabani Elisa Lam University of British Columbia da tamnami magi punsigi aroibu khongchat oina mahangna January 2013 gi tang 16 ta chalamki Sandai Godagi train tongduna Los Angeles da thunglakhi matam aduda mahaka puna Santa Cruz ko wa mu amasu loinarakhi Los Angeles da yoraba matung makoi ani hotel Sejalda laiki madudagi Elisa Lam hanaga manadaba bawong kaya ama Santa Cruz na uba phunglakhi asumna matam khara Santa Cruz na mahagi thongusing adu hainaraktabadigi room amada hongdokhi Elisa Lam bipolar disorder haiba leina asina nariba misak amani mahangna chatkadaba aroiba khongse asi chatringai mamangda mahaki mama amadi mapada mahangna chanaba khongse adugi ayaba lawramkhi matam aduda mahaki mama amadi mapana mahagi khongse adubu chatpadi famkhide madugi matung doctor singna hairakpa pauktaksing logduna matam kuina treatment togduna lakhi madugi matung Elisa Lam tamna hanagi punsida amuk hanjilakhi maduna maram oiduna mama mapa animangna mahaki tour adu chatpada ayaba pihankhi asumna mahaki khongsa asi chatkraba matung mama amadi mapaga pau phongnakhide 2013 gi January gi tang 13 dani numit asida mama mapa animak laktuna hotel aduda Elisa Lambu thirammi mama amadi mapana thiba matamda Elisa Lamdi fangkhide madudagi mama amadi mapana mafam aduda leiriba police station da laktuna missing report ama thangalamkhe asumna haiba numit adudigi thijilakpaduna chayo ani phajilakhi 2013 gi February gi tang 15 dani numit asida Los Angeles ki police department hotel adugi cctv footage kaya ama yingsinba horakhi matam aduda Elisa Lamna shetkhiba vision aduga chap manaba nupi amakhak video footage aduda fangkhi adubu haiba video footage asu phanglabasu Elisa Lamdi fangkhide miyamna video adubu yengba pambiragadi makhada link hapcharamge link aduda changbiduna haiba cctv footage adubu yengbiyu asumna thijilakbana February gi date 19 yausilakhi matam aduda hotel aduda leiba matei manau amakhangna haiba hotel adugi staff singda complaint amakhak tawrakhi complaint adudi haiba matei manau anisina leiriba ka asida tarakliba ising asi manam cheli amasung tarakliba ising adugi machusu khara murap tawi hairakhi haiba complaint adu taraba matung staff sing aduna cleaning staff singda amuk pau tamkhi matam adudigi cleaning staff singna water tank leiriba mafam adu chatuna check tawba horakhi matam aduda asiba hakchang ama water tank manung aduda leiba thengnarakhi matam adudagi police ta pau piduna police department mafam aduda lakhi haiba asiba hakchang asi Elisa Lamni haiduna thajaba pirami asumna ngagliba wafamdi water tank leiba mafam asi miyoi amana hekta changba yagadaba mafam amadi natte hairi karigumba mafam asida change haragadi so amadi passport change hairi adubu Elisa Lamna hariba posak sing asi amata yaudana mafam aduda kamdawna changkhibano haibasini asumna maikei kya degi miyoi kaya ama theory kya pachinduna yamna kumna thijilabasu Elisa Lamgi misi asigi langla langjin amadi pothokba ngamkhide haiba thodok asigi matangda police department na asumna kumna thijinki madugi matung thodok asigi langla langjin pothokba ngamdaban maram oiraga police department na haiba misi asibu accidental death by drowning haiduna aroiba case oihinduna thijin blekhi